Asingba saraga ngamna bangangnari miyam horaldi kanana khambigani MP Ningthaulai Sanajaobagi Manipurda hojik oirliba phibam masi tanaba honabada chen chongkhiba sing wakhal tabiro asingba saraga ngamna bangangnari miyam horokladi kanana khambigani haina Rajya Sabha के MP Ningthaulai Sanajaobagi फोंदोखरे वाफम असing asi GB Women College pangthokpa International Mothers Language Day ki thoramda saruk yarduna paumi singna hangbo wahangi paukhumda फोंदोखिबनी Ningthaulai Sanajaobagi makha tarduna hai chahi ani fajilaklaba langi maisa asina miyam ware tanja asida political game sanariba asi fate Masina waroisin purakpa ngamloi athubada yanaba ama puraklaga tawgadaba thabak sing lingjel manana pangthoklaga miyamgi awaba si kongnaba honagadabani ngasi ngarangdagi hauna khulngakpa kaya ama farakliba si matau karamnano haiba miyamna thirakani Manipurda hojik oirliba phibam asi laknabada chen chongkhiba pumnamo wakhal tabiro hojik miyamda fauriba charangnaba amasung leifam chapam khangdriba asi athubada kongnaba singadabani madu natrabadi June 18 dagi hena sathiba phibam ama lakloi haingai leite June 18 thokhiba adu Manipurda President rule thamlingai manungdani haiba siningsing chungani khulngakpa sing asi phibamna ohelakhibani masida hainarabadi loina popthongnarakani Center amasung state lenga ki asoibasu lei pumnama asi nathairaga hojik khulngliba icha inausing mainstream da laknaba khanabagi matam oire karigumba makhoi sing asi mainstream dagi lapthokhrabadi sathiba phibam amada lakani aikhoigi tungi yumbi oiriba sing asi kanba mathau tai khulngakpa sing asi maramdam kanabagi damak thorakhibani makhoi anti national natte khulngakpa sing na kanba thabak lokhatpagi mahut ningthina wakhal tahalaga mainstream da lahannabagi matang dasu governor da paudamba leikre oirakliba phibam asi laksinaba thubada miyamgi lenga ama thubada lingnabagi thabak tawba hojiki oina yamna mong mathau tai asingba saraga ngamna bangangnari miyam horaklabadi kanana kangani haina MP Ningthaulai sembana makha taki Micham miyam khulngakpa fawe yaroi mairik pidagi maijaubi hodringaida governor na lanasi loisinaba honabiu sumati sograkpam Haukiba chahi 2023 ki May 3 dagi hoduna chahi ani fajilakadoraba kuki narco terrorist singna phaba makhalgi khusukulai kaya sijinaduna Lanjadraba mitai dalandabagi thawong kaya ama chatharakliba sina micham miyam kaya gi thawai kaya manghanbada natana nupi angang khaktana nauriba thanipan khakta ngariba angang fawbada tamthina hatkhiba siguma thodok sing asibu ngakthoknabagi damakta ngasi periphery area singda khulngak tuna leiriba micham praja singbutak tuna Fabagi thawong ama chatharakliba si singjamai apunba nupi lufna strongly condemn tawi haina lub asigi publicity secretary Sumati Saukrakpamna phongdorakli makhata na hai kuki terrorist na lan kapa lan taba amadi aingi wangmada chatharakliba thawong sing asidi laksinaba honadraga kina kablakpa nongmai sing mungak thokchanaba leiriba khulngakpa singbu fanaba chatharakliba thawong khudakta lepkadabani Manipuri governor na kuki sing na pariba khulai sing asi lokalaga lan kapa khudakta lefangadabani lan hauriba kuki sing da thingba amatada thamdraga lan ngak thokchanaba leiriba micham miyam da chatharakliba thawong sing asi khudakta leptrabadi Manipur miyam hupna lanjau ama thorakpa yai maramaduna mairik pidagi maijau bi hodringaida Manipuri governor na thokliba lan asi loisinaba honabiu hairi Editorial kalam mogangna paudagi lokhocherake numit 3 nigi manungda khulai sing surrender tawnaba chaksin wafam thamba India lengang na Manipur da President rule thamlaki baga lamda masigi apunbagi saktam ngakna bachen chongliba sing numit khudingi fagat pahoraki baga iroinana khulai paiba sing surrender tawnaba akaknaba matam pirakhiba sina apunbagi saktam ngakliba singi punsi kari fibam oirakadage haibagi chawnami paiba leire Kumja 2023 ki May 3 dagi illegal immigrant migrant chinkuki jo narco terrorist singna Khanghaudana mitei miyamgi mathakta war crime chatharakhiba sigi waroisin central government na matam chana purakna bohona dabadagi wathok asi chahi ani mapung phajilakadawre apunba saktam ngaknaba khunja singna siba amasung changba khangdana maraiba ki damak achetpa firefta lan ngakpa anigi marakta khulai gi muknabada punna miyoi chani ga yangkhai ga nipan khangu thakta punsi pikhamna khre landarakhiba singna yelhomi mitei singi yum amasung laisangna chingba Paktakna na mai thakibadagi lanjenarakhiba nupi angang yauna miyoi lising humfurom relief camp sing da changja famlauduna leiriba sing masa gi yumda hanjinba ngamdana leiri Manipur government gi maikaidagi landarakliba si mapalamgi khut yawi lan asida drone dagi bomb thadaba amadi misal sijinaduna attack chatharakpada micham sing hatle haibigi thodok singi report piduna thijinbada chummani haiba khanglabasu watho asi mitei amasung kuki anigi marakta thokpa kangluf ki irangni nakalani gi marakta Wari sanaraga waroisin puraknaba honagani haiduna central government gi luchingba singna manung lenba thawong chathaduna leirakhibadagi miyamna landa asi proxy warni haina rakhibani lalong asi khulngakpa singbu longup tanduna faraga makhoi gi movement loisinaba honaba amadi mireibak macha narco terrorist singna taliba separate administration gi demand pinaba
ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕ ꯂꯩꯔꯤ꯫ ꯄꯤꯔꯤꯕ ꯊꯥꯖꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯥꯛꯅ ꯆꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯗ ꯀꯧꯔꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤ ꯃꯤꯡꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯂꯣꯡꯎꯞ ꯇꯥꯟꯗꯨꯅ ꯐꯥꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯂꯧꯏ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 20ꯗ ꯒꯚꯔꯅꯔꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕꯗꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯔꯦꯟꯗꯔ ꯇꯧꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯪꯍꯜꯂꯛꯈꯤꯕ ꯑꯁꯤꯅ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯔꯕꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕꯒꯤ ꯐꯤꯔꯦꯞ ꯂꯩꯔꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯐꯤꯔꯦꯞ ꯂꯧꯍꯟꯅꯕ ꯃꯇꯝ ꯄꯤꯐꯝ ꯊꯣꯛꯏ꯫ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯐ꯭ꯔꯤ ꯊꯥꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒ ꯏꯔꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯗꯤ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯉꯥꯛꯇꯒꯤ ꯅꯝꯗꯨꯅ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯥ ꯃꯁꯥꯅ ꯈꯪꯅ ꯁꯤꯟꯅꯔꯛꯀꯗꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯊꯥꯈꯤꯕ ꯑꯗꯨ ꯑꯇꯦꯟꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯁꯥꯡꯊꯅ ꯊꯥꯗꯨꯅ ꯈꯟꯊꯍꯟꯅꯕꯒꯤ ꯃꯇꯝ ꯄꯤꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯂꯩꯉꯥꯛꯅ ꯈꯨꯠꯂꯥꯏꯒ ꯃꯨꯛꯅꯕꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯝꯗꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯃꯤꯒꯤ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯕꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕꯁꯨ ꯍꯣꯠꯅꯧ꯫